First of all, the EPAC TV News welcome. India Pumbagi Oina, Hoji Pong Sana, a Joe Isuam Oiba, Waqf Amendment Act, Manipur President will Tamkiba, Suspension of Operation Agreement, Wetland issue single loinana, Herald Keski Matanga, Lok Sabagi MP, and Wamsa Bimol Akoijamna, Wapam Kaya Pangthoklasi. Loinana Center Giming the Manipur totally be Irangasi, Kunaya Sigi Laina Layung Amani Haiduna. In talk like a tambagi mong the lady Hainasu, MP na Pangthoklasi. Kay samtong the labor, MP Angomsa Bimol Akoijang Yumda Pangthokiba, post budget session gi, press briefing the Angomsa Bimol Akoijamna, Haidi Wapamsing as Pangthokiban. Mahak na hai, Lok Sabha the President will tambagi matanga, Parliament the Pung Amakaki Matam Panki. Lok Sabha Amadi Raja Sabha the Manipur MP Ahumak. President Rulgi Matang Wapam Amata Pongdu Nabaki Tanza Pirakida Basi, Kari Taki Hibisilam the Masiki Miamna, Nainaba Matota. Center Giming the Manipur totally Irang Sita Ladiba, Kunaya Sigi Laina Leong Amani Haiduna, in talk like a tambagi mong the Tori Highness Pongdoki. Suspension of Operation Sugi Matang the Angomsa Bimol Akoijamna High, Political Weba Kontang Amada. Kulai Piper Singer Su Agreement on Nariba Sigi, Langak and Nintina Monitor Toribra. Su Agreement Asitang Ground will knock to Namato Nintina Pangthoklibra Haibagi Mauta, Congress Amadi BJP Markto Hunariba Si, Isu Wasig Asiang ground reality, Nainaba Haita Badagin Haike. Mark Nai, Handak Parliament Session Manung the Sugi Matanga, Wang Hangnana Balankalakpada, Wang Nadubu Kaptat Laduna Tanza Pirakita Matamda, Lamdamasig Akang Aisingna. Kanana Nakibi Yaubra Highness Hanke. Wetland Gimatang the MP and Sabi Morna High, Parliament India Pumbagi Oinan the Wetland Conservation and the Management Rule 2017 in Makada, Wetland Eriani High Lautokraba Mapam Singi List, Hangluba Matamda, Manipuri Lady Loktak Part, Lampel Part, Yaral Part Amadi, Ate Water Body Sing, Amata Ek Asi Wetland Eriani High Lautokpada, Yorum Kidi High. National Legislation Act asigi Makada Wetland Area ni hain Lautokaba na maram oirega. Wetland Area haibiti partsing asi kannanaba ni haiduna tourism amadi atay development program kaya paikatliba amadi thadariba achobu senphamsing asi irai laina sayen ngayen kibagi khudongchaba kaya lei. Waqf Amendment Act ki matangdaso MP Angomsa Bimol Akoijamna haikibada BJP gi lairiba apunba MP sing asigi marakta Muslim MP ki masing sada tara manga phani yaude. Waqf Amendment asi Muslim community sing da atamna na target tawba character kaya yauri. Waqf Amendment Act na Muslim sing da target tawriba asigumna India ki minority community sing da makata na target torokba yabagi thajabulai haibesu phongdoki. MP Angomsa Bimol makata raduna hai India pumada khana nainari be Herald case asida BJP na miyam aran wofam sandoktuna Pugning Wakal Tainabu Honari. Masida Miam Asiang Chumbagi Wapam Dimpam Oirega, Oiriba Pipamasi, Karino Haiba Kaminabasang Hai Wapamsu, MP Akoijam Bimol Pangthoklasi. Waqf ki leiriba problems se solve tawge na moina sarkar na semdorakpani hai. Adu mogi motive se adura semdoke di moina tawri se tawgada tawroidra na naina kanda. Moida Muslim the target over mamba, specific in the target over mamba, character kara ui. Aduna in the floor the su, Akogi, Miano, Sudum Tavina, Anak Surena, floor of the house eyes. Noigi nationalist imagination, Jakaramano, Jakarina Take, 15% lady Muslim community member of the knowing a second of the Algiba Parliament. There is not a single Muslim MP BJP. 15% na ibam na national na inclusive way rega di yaw di ay sa ihana thamgraba ne sigi wapam se thamaga ina handaki work se ngang de to sai su mam ngang nei hai adu di mapung ning sibagi mai magi koi furup ki khanjabai pakhatna aibu nung sibe bagi hairak po erong mani ozabi mo je work ki man ta sunga ngangak te khaina hai adu bo kangbu na vote ki adu thada gi bini koi na adu aina I want the vote ka Marile naga wangango to take on the Habir Kono. I in a conviction like a Kandanga the one. I vote other 800 or 9 and Nanga the Nate. Line at San Bidana, Miam Nuxi, the Nausik,
punsidang tang example ama set tarongge MP ama je kamai tongani mana kari ngangongani kari work tawge set tarongge aduga political culture je hana da kisi koi movement am tawjare PCR mena tapna hongdok pa yana ba singena lakpane ana inu jingang je vote ka mari leina de ai gi conviction ne sigi mamang da jai in floor of the house da Muslim amata yaw da banogi national imagination je kari no ina ngangram ne ani on the floor of the house ana Waqf is so akwai ni am khang da bin tai thizal la kan da akwai de hena khang mo sing na ngang re parliament da khana ba de yawi arigi ai ngon de hena khang ba MP mayam da tana kholan taw isa na supai ai gi research assistant mayam ba sidai da handa ki Waqf problems mo gi intention je reformation na te targeted oi ba muslim gi property sing ji loksan na ba mo si target ya duna thaina khoi gi German gi nasi matam da first they came for the Jew. I didn't speak up because I was not a Jew. Then they came for the communists. Since I was not a communist, I didn't speak up in a ngangom later. Ultimately, they came for me, and there was no one to speak up for me. Ekoi party na uba ina sukhanja bada. Ngasi di Muslim the target torba yai, it will be next Christian or be yai atopa religious kumda tawra loi haiba ngamde. Magi indication ya adugi pot amo ine ui. Adigi controversial oi bada migi Muslim body da hanak Supreme Court na so hangale da Hindu gi temple sema da noi Muslim yahan bi adori bride suguma magi witness me amle aduna work bill sunga saigi moi gi minority or ibanga sigi Muslim sing sida reform to ge the problem the litigation na yom na le ba work gi amna problem sulai le tabadi nati adu reform to iba posidi adu the address to bana de Nasai Muslim minority singzigi magi kari haini muisi control tauna ba laksan na bogi type ta torpa aluga Muslim na hana prominent oina toraga chanjala pa matang minority ma'am just target torpa ya bagi step amo eduna ne aduga khwai gi lubudi constitutional level da politics wa mula kanda constitutionally masya valid oibra is it equality before law, Article 14 of the Constitution. The just of the Yari, Brokopa, constitutional dimension, party Maruina, Munna Lauris. It is unconstitutional over provision, legally challenged, so we have to process me too, where many all of the hour. Atopa Pau Amana Dili Maharani Bakta Sina Pankibi KS Priya Lakshmi Misiasi, Yam signaling over Maramna, Manipuri Governor Amazon Chief Secretary Misiasi Matanga. Achumba langdalang dil putoktuna mihat pasin serak piu haina JAC against the brutal killing of KS Priya Lakshmi co-convener N Bisrupan Semkhre. Misi asiga mari lenan semkhiba JAC ke convener takhilambam sujit mangang laikhidrabe Priya Lakshmi imung manung amasung laikai gi bniyo kayana saru yaduna ngaikhong sipaida leiba Rural Development Organization office ta pangthokhiba pawgi mifam amada wafam machi phungdokladuna En Bisrupan Makatan High, Manipur dagi like a sutam banatraga tabak to Bagam Mari Lena Sakibanu Pishing, Indiagi Mayulam Ginu Pishing na, Yam Hantani Yamba, Sanapokun Uba Amadi, Sarak Tamlaga Mihatin Hatok Pibasi, Yam Toin Totli. Asigum Marak Asidi Mihatin Hatok Piraba, KSP Lakshmi, Hatok Pirambasi Yam Pende, I call India Masani. I call India Constitution Giman Chan Hingliba Ngaktan. Priya Lakshmi ki misi asi achumbal langlalam dil athu matam de putoktuna mihat pasin serak piu. Marak asida social media pai basingna lai khidraba Priya Lakshmi ki maramda imung manung taba nungai ta wafam kaya kamen pinari basi tokpiu. Lai khidraba ki imung na awaba nangnani ki mayak asida aranba pau sandoktuna hen awaba pibi ganu haina sumakna haike. Amaromda laikhidrabi khangembam Vidya Lakshmi ki hakchang postmortem tobu loiraduna mathau mang pangthoknanaba Imphal airport thunglakre hai postmortem report numit humni gi manungda chapchana khanglagani hainasu pawgi source asin makhatar nakallamaromda Manipur gi law and order control ngamdabadagi Delhi da lenga longi chuli pairiba BJP gi Narendra Modi na luchingba NDA lengakna Popular government inturaga President rule thamjin kibadagi miyang gi mihut MLA ching maya yaudaba kaiga pangknare
President rule lengakna Manipur thokliba illegal migrant chin kuki zone narco terrorist singna leibak mathakta landar ib asigi warwoisin proknana bani haiduna en birena luchingba popular government inthuraga President rule thamdilakiba thani hanjilaklaba phawbada wathok asigi chapchabu warwoisin prokpangamdana leiri Ammaromda lengak paibada saruk yarkiba BJP gi MLA singna governor unaduna makhogi oiba aning apambasing tabak to onthok piu haina wasat wonomagi thong chathatun leiri governor gi maikei dagi su MLA sing pokhalapa haije nonjabagi ofam sing tabak to onthok nana bo hotnagi haina thajaba pirakli haibu ofam sing lamdam sigi print amadi electronic media da phongdokpana makhogi oiba mathau oire lengak longi chukli pairamba majority command leiba BJP gi MLA singna miyang gi lengak handil hanabo hotnaba ngamdana leiriba si yam leibak thibani Delhi da lengak longi chukli pairiba BJP gi lengak na state asigi BJP gi lengak inthuraga president rule thamdilakiba asina maram oiraga mayailam lengak paibu chingba singi thong thausilda miyamna khamthengna pendabaga loinana central government gi luchingba singda miyamna thajab lerakkiba sing adu mangbagi chang nongma nongma hengalakpa oina uri state na law and order control ngamdre law and order control tawnaba president rule lengakna state asida law and order control ngamdabadagi lengak ki naton chumang oibada natana security na khurak hangdana ngak siliba tongan mafam singda sakhangdaba khulai paibasing bom thamjinba amadi nongmai chindol da mi kian khanganduna lak phoibagi thabaksing khurak hangdana chatrakpada PR lengak asina karisu tawung ngamdaba asina maram oiraga miyanggi mafam aki tujuma poknarakhiban Masimakte khwaidagi yamna chawba leibak thibani President lengak haibasi central government hakthengna lengak longi chuli paichin law and order ngak senba amadi state na paikhat pangamdaba thawngsing thabak thoromsing akhanaba midyang changduna losinaba hotnaban logi wangmata Indo Myanmar border ngamkhai lanchil laklaga Manipur gi apunbagi saktam thuwairaga chin kuki jo singna state asigi oiba manungda kuki sing khaktagi oiba tonganba leibak ama semnanaba khamtheng landar ib asi sahi ani mapung phajilaklaba phawbada masigi warwoisin puropang ngamdre haibagi central government na warwoisin puknanabagi damakta president rule thamjilakiban president rule na national highway sing yawn state asigi manungda miyamna chathok tasin tawbada chin kuki jom yoichin athingma thamliba si handok handuna miyambu free movement to honnanaba lauthokki adusu mai papangam khidre loinana maitai sing senglaba leifamlen oiba kaubu amadi thangjing chingda changduna maitai sing makhogi mapama pusing khubamda lai khumnaba hotnabada athingba piba amadi salai tarek ki phiranda karemnabagi thabaksing khamthengna chatabada PR lengak asina kumai yengduna leibagi wathok asina amukka hena singnab oina thokalibasi laibak thibani Manipur gi hojik oiriba wathoki waroisin state amadi center gi luchingbasingna warwoisin propang ngamloidaba leirabadi MLA sing design tawduna lengak muthatlaga general election pangthoknaba hotnabana MLA sing achuma khongthang oigani thorang asi paikhatlabadi khoisaunaraba miyamgi puning wakhal khardi laksin bangamgani mirebak masal lamhen tuhen mamiyo khusuk amana leibak apunmagi saktam thuwainaba landarakpada central government politics sanaduna leibadagi Manipur gi miyambu victim oihannaba hotnabagi mahut wathoki waroisin proknaba pukchel sengna hotnadrabadi state asida lengak paiba luchingbasingi makhata ba khongdapam lairektaba siyai Manipur wathoki waroisin propang ngamdraba MLA sing Resign Tou Nouna Mikhal Pangthoklasi anoba lengakna wathoki waroisin proknanaba phirep lorabadi MLA sing thajaba manghandaba ngamgani haibasi miyangi thajabani Malengi tongan mafamda thokpa thokdok wathok singbo miyamdi ohonduna miyamgi mitna kong oihalliba EPAC TV News haiba news network ni YouTube channel amadi Facebook page asibu adomna like share comment follow amadi subscribe tawbiduna tung koina miyamgi seba tawbu ngamnanaba support tawbiyu haijari